ngasi phongkiba tongan pawche singdagi lokhachaba maruoiba paw khara sandokna pijeri lamdam asida tangdu leitaba hanjilaklaba matamda miyamgi mihutna laingakpa lamdam adumak oirakhigani haina bisorjinna phongdokhre lamdam asida tangdu leitaba hanjilaklaba matamda miyamgi mihutna laingakpa lamdam adu amuk oirakhigani haina thongju assembly constituency gi MLA thongam bisorjinna phongdokhre wafam asi ngarang DM University campus da pangthokiba thoram amada saruk yaba lakibada MLA bisorjinna paumi singda phongdokibani lamdam asida hojik oiriba phibam asigi matangda paumi singna hangba wahangi pakhumda mahangna makha taraduna khumkibada afaba lengak haibasi miyamgi mihutna laingakpa adubuni state asida president rule karidagi lakibano haibasi miyamna hena khangnaraba wafamni maram aduna miyamgi mihutna laingakpa lamdam adu miyam punna ngaiminasi lamdam asi mahausagi phibamda hanjilaklaba matamda miyam punna honaminasi lamdam asida tangdu leitaba hanjilaklaba matamda miyamgi mihutna lengakpa lengak ama soidana leirakigani haibagi achetpa thajaba lei haina phongdoki hainaba lei aikoina tawbana aina phangba mana tawbana mana phangba haibasi kakpa yararoidaba amani afaba tawragadi afaba phangani mahaki afaba oirakani haibasina achetpa thajaba lei haina phongdoki Makha tarakpa pauda Manipur gi irang India government na thokan banate phurup ani gi marakta thokpa irang ni haina kiran rejizu na phongdokhre Manipur gi wathok nadraga thokleba irang asi India government na thokan banate amadi India government ki mayokta haurakpa ihausu nate masidi machil manau ani gi marakta haibadi phurup ani gi marakta thokpani haina Union Parliamentary Affairs Minister Kiran Rejizu na phongdokhre ngarang ANI na loba interview amada Union Minister Kiran Rejijuna mathaki wafam asi phongdokladuna makhata na haikibada Manipur da karigi irang asi thoklibano amadi Manipur da Prime Minister karamba matamda chatkani haiba wafam sing asi aikoina khangba ngamba nate Manipur da mamang thakta thokiba struggle khudimak asi underground gi oiba yai militant singi oiba yai adubu ihau adu laingaki mayoktani ngasi Manipur da thokliba ihau amadi irang asidi state mayokta haurakba nate Kapnaba community amada scheduled tribe SD status pidabaga mari lainana judicial prominel amadagi irang asi thorakibani Kiran Rejijuna makata na phongdokibada thokliba irang asida amana amada maral sinaduna achakpa maida gi haibagi thabak tawgumsi central government khaktada maral sigumsi aikoina angamba thakta mateng pangani haibasi aikoina khanduna lakli makata na phongdokibada Aihangna MP ama oiringai matamda Manipur da tha mari manga hena blockade tawba thengnaki matam aduda center gi lusingba amata Manipur da chattuna yengsin khide matam aduda wafam asigi matangda mahangna haudoki adubu matam adugi center lengangna pakhum amata pibira khide hainasu phongdoki aihak isamak Arunachal Pradesh ki awang thangba saruktagi karakpa MP amani awang nongpokta leiriba community sing punna adumak leiminari aikoi chap manaba region amada leiminari bani aikoi amaga nungsi chanana leiminari masini lamdam asigi asengba wafam hainasu minister na makhata na phongdoki Mahana makha taraduna amukajo haikibada makha taraduna kumjali singani kunmari dagi Manipur da mahusa gi phibamda hanjilakpa haure amadi chakhwat thaurangi lambi mangda changsinba haurakle Manipur gi issue asi center government na taraina loba leite amadi India gi aranba amatasu leitri kumjali singani taramari da lebak asida BJP gi lengak laktringe gi mamangda Manipur da blockade ki jaitheng ethnic war ethnic conflict kaya thokre chahi kaya thokiba irang sing aduda miyoi lising kaya gi punsi pikhamnaki hainasu phongdoki Manipur da president rule thambaga mari leinana proclamation gi matangda parliament ta ahingba khanakiba aduga mari leinana hanglaba wahang amagi pakhumda union minister Kiran Rejijuna hai president rule gi ayaba lognaba khanakiba adu ahingda oina khanakiba adubu government ta maral sifam thokte madu opposition na waf amendment bill gi matangda debate tawbagi matam sangna laukibani aihaki maikaidagi waf amendment bill lisingani kunmanga gi matangda pung taruk khannaba yai khanki adubu pung nipal gi matam piki madudasu opposition na yetpadagi pung 12 hena khanaki masina maram oiduna Manipur da president role thambagi ayaba pinaba wafam ahing nong ngalamdaida oina khanakibani haina phongdoki Makha tarakpa pauda judicial custody da laikhidraba khoisnam sanajawba Elias Ibungo gi misigi matangda semkiba JEC na hena akanba khongjang changsilakadori
था असिगी तरा हुमदोइदा जुडिशियल कस्टडीदा लैखिद्रबा खोइसनाम सनाजाउबा एलाइस इबुंगोगी मिसी असि जुडिशियल कस्टडीदा लैखिदबना मरम ओइरगा चेनरीबा ऑफिशियल सिंगी मथकदा मर्डर केस रजिस्टर तौदुना एफआईआर पानगदबनी हाइना मिसी असिगा मरी लैनना सेमकिबा जेएसी गी को कन्वेनर युमखाइबम नुंगसीतोमिना फोंदोखरे मिसी असिगी मतंगदा सेमकिबा जेएसी ना मरी लैनबा सिंगदा डिमांड कया थमदुना पुंग कुनमरी गी मतम थाखरबा मतुंग ngarang JAC amadi lamlong kaithel phambi singa khusam lamlong kaithelda wakat mifam chathaki wakat mifam aduda JAC gi ko convener nungsi tomina makatana paumi singda haikibada mihat asigi achumba langla langjin puthoknaba miyam punna hona minasi misi asi judicial custody da laikidaba oibana senariba official khudingmak mathakta FIR panduna inquiry tobiyu case asi CBI da sinaraga investigation tohanbiyu misi asi gi matangda athubada thigatpiduna chenaba singi mathakta action lawdrabadi miyamga punna hena akanba khongjang sangchilagani amadi landam sigi miyamna su mateng pangbiyu haina JAC gi maikeidagi phongdokre makha tarakpa pawda chanaroi nupi macha marida molest tawruba coast jail da thajinkhre Manipur na yumbu oiduna handak pangthokiba humpunipal suba National School Games lisingani kunmari da weightlifting masana da charuk yaba lakibi chanaroi marida physical assault amadi molest tawrubada chenabani haiba Karnataka gi coast ngarang court puthoklaba matung jail da thajinkhre court na jail da thajinkraba coast adudi Karnataka Sahungar dagi Ramesh Alagutekar sahi yangkai Nepal apokpa Balu Alagutekar kawi tha asigi taramathoida mahakna state adugi weightlifting chanaroi nupi macha marida physical assault amadi molest toki haina youth affairs and sport ki director na Imphal police station da wakalakibani wakat aduga mari lainana police na coast aduna lairamba khuman lampaki boys hostel room number 22 dagi mahapu phagat khibani loinana mahaki mathakta police na pokso 1 ki makhada FIR ama lokhatuna duty magistrate ki mamangda puthoklaga police custody da numit tere ni thamlaba matung ngarang amuk hana court puthoklaga mahakpu judicial custody da remand pi khibani ningsingba yabadi Manipur na yumbu oiduna humpunipal suba National School Games lising ani kunmari adu tha asigi tare tagi horaga taranithoi phawba chathakibani amadi tournament asida Karnataka dagi weightlifting chanaroi nupi macha manga saruk yaba lakhibani Maka tarakpada N Biren gi khonjel ni haiba audio clipping gi forensic investigation loisenkre madugi report S sida langkhatlagani hairi Manipur da tholiba irang asiga mari leinana hana gi chief minister oiramba Nongthombam Biren gi khonjel ni haiba audio clip ama paktak nana sandhorakiba adugi forensic investigation loisenkibaga loinana center da athubada madugi report ama Supreme Court ta langkhatlagani hairi the wiki report amagi matung inna Forensic Science Laboratory CFSM na sil tawraga Supreme Court langkalakna ba sem chaba loikhre hairi KUKI Organization for Human Rights Trust kahorna Supreme Court thagalakiba plea adugi hearing da center amadi state lengaki council singna thamlakpa wafam sing munna taraba matung Chief Justice of India Sanjeev Kumar gi bench aduna hearing adu me manga dagi hauraga chayol duda chathanaba khangankre CFSL gi report aduna Solicitor General Tushar Mehta na fine torakibani adum oinamak mahak haujik leitabana maram oiraga hearing gi matam khara sangdokpiyu haina appeal torakibani case asida kohar gi maikeidagi lepliba advocate Prasan Bhushan na court na SIT ama semlaga thigathan binaba taksinkibasu laikre mahakna phonokibada audio clip leak oirakbagi case asi yamna hakchinna lokpham thoi truth left amagi matung inna audio clip adu yauriba khonjel adu Nongthombam Biren gi khonjen oiramba yai haibasi chada marifu 13 gi changda chumle haina confirm tawkiba laikre CFLA gi report ki matung inna truth left ki report na reliable oiba heli haina su mahakna phongdoki Maka tarakpa pawda lanjenaраklaba Myanmar macha sing Tengnopal district ta khunja amana tamthina phurammadagi laikan nakre Myanmar da tholiba irang na maram oiraga lanjenaraktuna Tengnopal district cha sangsa phom lawduna leiriba Myanmar macha singna en satang khulgi khunja ama tamthina phurammadagi hospital da pugatuna laikan nakre presna phangba pawgi matung inna laibak thiba thodok aduda soklaba miyoi adudi di modasin maring chahi kuntra apokpa di kondun marin kawi mahak Rilam area gi manak nakna leiba Assam Rifles ki post amada pukhatuna Assam Rifles ki doctor singna laikan nakhi
थौदोक अदुदा महाकी पिसुमदगी चुबा फावबगी सरुकता तमथिना सोकपदगी मफम निपान रोम फोटखी हाइरी थौदोक अदुदा चेनरिबा म्यांमार मचासिंग अदु मसागी मरमदगी लांजेनरकपदगी टेंगनोपाल डिस्ट्रिक्ट एडमिनिस्ट्रेशन ना बायोमेट्रिक यावना मथौ ताबा खुदिंगमक लौरबा मतुंग इंडो म्यांमार बॉर्डर पिलर नंबर 82 दा लैबा एन छतांग मरिंग खुलगी मिहुतसिंग अमदी CSO सिंगा वारी सानरगा चंगजफम पीदुना लहेलखिबनी ngarang nungtil pung 3 rom tabada en छतांग खुलदा वाटर फेस्टिवल पांथोकलिंगाइदा म्यांमार मचासिंग अदुगा निंगाई संगदानरखिबनी हाइरी मदुदा दि मोदासिन मरिंगना खामदोकपा चंगलुबदा महाकु तमथिना फुरकिबनी थौदोक अदुगी मतंगदा रिलाम एरिया मरिंग ऑर्गेनाइजेशन रिमोगी प्रेसिडेंट प्रकाश मरिंगना हाई लमदम असिदा चंगजफम लौदुना लैरिबा म्यांमार मचासिंग असिना मफम असिगी मियामदा ओनसिनदुना खुद थाबा हौरकपा हाइबसि अफब खुदम अमदी नत्रे लमदम असि लो चटपा लेबाक अमा ओइरबसु मरी लेनबा सिंगना मखोइबु लोगी मनुंगदा निंगथिना ngak सेंदुना थंबना मकोइना मनिंग तौरकपनी थमदबना मखोइना मनिंग तौरकपनी हाइकी ngasiदगी चयोल अमगी मनुंगदा छतांग कुलदा थमलिबा म्यांमार मचासिंग असि लौथोकिगदबनी हाइनसु महांगना अकनबा वाफम थमलगली मखा तारकपा पावदा लांजेनदुना लैरिबा मैतै IDP सिंगी मिहुत सिंदुना इंडिया गी लेंगाक की लुसिंगबा सिंगदा पॉइंट कुन यावबा मेमोरेंडम पिसिलुरबा मदुंग ngarang इम्फाल दा थुंगलरबी नावरेम ओंबी रोजिता मियामना तरामना ओखरे हौजिक स्टेट असिगी तंपाकी मफम सिंगदा हांगलिबा रिलीफ कैंप सिंगदा चंगजफम लौदुना लैरिबा मैतै इंटरनेट डिस्प्लेस पर्सन IDP सिंगी ओइबा चौखत थौरांगी तोंगान तोंगानबा पॉइंट कुन यावबा मेमोरेंडम अमा इंडिया की प्रेसिडेंट अमदी प्राइम मिनिस्टर डिफेंस मिनिस्टर फाइनेंस मिनिस्टर ह्यूमन रिसोर्स मिनिस्टर दा पिसिनबा चलुरबा चोराचानपुर खुमुजांबा लेकाइदगी हौजिकना फुबाला रिलीफ कैंप लैरिबी नावरेम ओंबी रोजिता लेमा ngarang उरिपोक नुपी अपुनबा लुप उनाल अमदी तोंगान तोंगानबा रिलीफ कैंप सिंगदा लैरिबा IDP सिंगना तरामना रोजिबु ओखरे हाइरी मखा तारकपा पावदा मार्क हाउकिप अमुक हन्ना जुडिशियल रिमांड पीखरे इंडिया की मायोक्ता लालौबगी मरालदा कुकी लालुलुप अमगी लुचिंगमनी हाइबा मार्क थामांग हाउकिप सोशल जज NIA इम्फाल वेस्टना बेलदा थादोखिनबा खंगनख्रबा मतुंग अतोपा केस अमगा मरी लेनना इम्फाल पुलिसना नौना फागतख्रे लोइनना पुलिसना फागतख्रबा मियोय असिगी मथक्ता FIR नंबर 20511 लिसिंगनी कुनमाथोय IPS पांदुना ngarang जुडिशियल मैजिस्ट्रेट फर्स्ट क्लास इम्फाल वेस्टदा पुथोकलबा मतुंग जुडिशियल कस्टडीदा ओइना कसुम संगदा थाजिनख्रे पनबा याबदी चुराचानपुरगी हाई स्कूल बैंक मोलनोमदगी मार्क थामांग हाउकिप हारिबा मियोय असि गवर्नमेंट ऑफ द पीपल्स डेमोक्रेटिक रिपब्लिक ऑफ कुकीलैंड PDRK कौबा लालौलुप अमा सेमदुना मणिपुर अमसुंग इंडिया की मायोक्ता लालौबा अमसुंग फुरुप मसेलगी मरक्ता इरांग थोकपा याबा वाफम गया सोशल मीडिया दा थागलकपगी मरालदा फादुना वायल चथरकपनी हाइरे मखा तारकपा अरोइबा पावदा मणिपुर दा गुड गवर्नेंस लैतबगी मओंगदा लाकपना करी फिबमदा लाकनी तंबा ngamdre हाइना वाइजोय कुमारना फोंदोखरे नाहा सिंगी तुंगी कैरियर दा माई पाकपा अमा ओइनबा पांदमदा नेशनल पीपल्स पार्टी NPP ना मणिपुर दा सिंदुना मणिपुर यंग प्रोफेशनल इंटर्नशिप प्रोग्राम अमा ngarang launch तौबा अदुगा इरोइनना मैत्रम अवांग लेकाइदगी एडवोकेट खांगेनबम चितन्ना पार्टी असिदा नौना चंगलकपदा तरामना ओखी प्रोग्राम लॉन्च तौबगा मरी लेनना नावरेम थोंगदा लैबा NPP गी मयाई लोसंगदा पांगथोकिबा पावगी मिफम अमदा NPP गी IT सेल गी जनरल सेक्रेटरी लाइतोंजम जयानंदना फोंदोकिबदा NPP गी मेंबर सिंगना कुपना खनरबा मतुंगदा मणिपुर दा गुड गवर्नेंस लैतबगी मओंग उरकपा लैफम थोकपा गुड गवर्नेंस लैब्रा लैतब्रा हाइबा खंगदोकनबा अमदी इंडिया लेंगा की पिक्थरकलिबा स्कीम सिंग करम तौरी हाइबा रिसर्च तौनबा प्रोग्राम असि हौदोकपनी हाइकी मणिपुर दा लैरिबा सिचुएशन असिदा पार्टी की फोक्स फेक्शन असी गुड गवर्नेंस लैरिबा इंडिया लेंगाकना फैसिलिटी ग्राउंड फजना तौरिब्रा हाइबसिना नहा इंटर्न निफु खनगनी था अहुंगी ओइगदौरिबा मतम असिदा था अममंगी लिसिंग मंगा पीगनी मरु ओइना पार्टी असिना नहा सिंग तुंगी कैरियर माई पाकपा अममम ओइनबा पांदम थमली हाइना फोंदोकी